Ngasidagi January mga phawba makhalamata gi ban tawbiganu haina Tribal Youth Council thamlakle Tribal Youth Council Manipur TYCM ki Central Headquarter ki maikaidagi chatliba sahi asigi Christmas kumai amasung mathang sahi 2026 ki New Year na singbagi thauram sing pangthokadabana ngasidagi January mga phawba khunai sigi phurup amatana makhalamata gi ban tawbiganu natragana thauram sing asida ayarapan piba yaba thaba amata tawbiganu haina appeal tawrakle amaroda council asigi maikaidagi Manipur gi governor su sahi sigi oina pangthokadoriba thauram sing asida pamdaba thaudok sing thoraktanaba law and order ningthijana ngakpiu haina su appeal tawre oil pump sing thong lo lagani hairakpudugi police na ngak senbagi thabak kan khalagani hairakle thasigi tarukta Imphal ki koirengai lambi gi kai kol da leiba MS ibudo pakhang filling station gi toilet ta iba serol amaga loinana hand grenade ama sel gi demand ga mari lenan thamlamba thaudok ki matung thasigi tarada Manipur Petroleum Dealers Fraternity gi maikai dagi governor da iba serol ama pisin khrabasu lenga ki maikai dagi lakhot phamtok thabak sing lakholaktre hairaduna nahan fraternity asigi maikai dagi ngasi dagi hauraga thasigi kongonipan phawbugi manung dalenga ki maikai dagi positive oiba action sing lakholaktrabadi oil pump sing thinjinba natana atai pambai leite hana phongdora kharba matung da police ki maikai dagi oil pump sing ak senabagi damak security ki thorang lokhalagani habigi thajaba piragani phongdora klei garang nomidang police control room dagi thorku serol amagi matungina garang additional DGP law and order share logduna police headquarter de mifam ama pangthokre hari mifam skamari lenana district singi SP sing amasung petroleum dealers association Manipur gi mihut sing na sarugya ki hari hojik oil pump sing gi damak ngak senbagi thabak lokhalakliba si review tawbaga loinana police department gi makai degi retail outlet sing gi damak security gi thawrang sing lokhalagani habagi thajaba pire hari loinana retail outlet sing da thabak tawriba sinmi sing gi yauna ahenba security section thawrang su lokhalagani hari masigi mathakta retail outlet sing da thohaning da thawdok sing thoraktana bagi damak strategic location sing da mobile police team sing deploy tawragani aduga petroleum products sing gi retail outlet sing da kihan khanganba tawhandana bagi damak anti extortion gi oiba thabak sing lokhalagani haina phongdorok loinana haukiba numit kharani da su petrol pump sing da extortion tawbuga mari lenana Meeoi ani phare makhatana investigation sathari haina su phongdorakle loinana thau pump hangdana ba khongjang handokre thau pump sing da kihan khangalakpada lengak lokhatpham thokpa thabak lokhatte haiba wafam da thau pump sing thong lolakpa yabagi phibam leramba dudi matam kharagi oina handokre hari ngamkhai sambal thudek lambagi wathok lairingai da sambal khadana balenga ka UNC ga wari sana khre hari India amadi Myanmar gi lona badanga khoi sambal khadana ba demand tawriba United Naga Council UNC ga center amasung state ki mihut singa wari sana khre Chandel district ki Sangpol da meter sanirom sangna ngamkhai sambal mang ta halambagi wathok oina duna Union Home Ministry ki official sing laktuna ngamkhai ningthina ngakna ba thabak lokhalakpa marakta ngarang Imphal da wari sana ki bani hari ngamkhai sambal khaba amadi free movement regime lokthokpagi matangda ngarang wari sana ki ba du tharaga UNC da center amasung state ki mihut sing wari sana ba ahumlak sure hari ngarang Imphal da pangthokiba mifam adu center gi mihut kangbu adu Ministry of Home Affairs ki awang nokpok lamdam gi thabak puriba AK Mishra na lusinkhi amade UNC gi Meeoi mapan na saba mihut kangbuna masigi president NG lohorna lusinkhi hari nakanani gi marakta yana ba phibam ama laktri phawba hana leramba phibam da adumak lehan ba haina garang gi wari sana badu da yana ki haina UNC de gi phangba paw gi likhun singna phongdorakle panba yabdi free moment lokthok ki ba mading khai sambal khaba gi thabak sing UNC na yamna kan yada ba ga loinana ukrul amadi kamjong district da khai sambal khana ba thabak lokhalakpaga athing ba pirakhi ba laiki bane amarom da Myanmar ga Manipur ga taina ba kilometer sahung ga mawdra ga nipan sangba ngam khai paring yauna India ga Myanmar ga taina bada kilometer lising amaga satruk nifu humdo shangba gamkhai paring sambal khana ba India government na warep lawduna gamkhai sambal khaba gi thabak sing sathari bane gamkhai sambal khaba gi amadi free movement regime sana handabagi matangda lairiba phibam sing asigi matangda tung koiba yanaba ama porakna ba lambi sing thidokmina ba mathau tai haiba nganang gi mifam aduda punna khanamina ba loinana lakliba sahi 2026 ki January thada makhatana wari sanabada yana ki haidi nganang gi wari sanabada da security force na maram sadana check tawduna miyam du khudong sadaba phibam sing thohanbagi wafam pukhat ki maduda center gi mihut kangbuna yengsingani habagi thajaba pi ki hana pawgi likhun singna phongdorakte
Naran Konjinda New Year gi saksa hijanaba yaroi haina nampal na phongdorakre Manipur gi hojik oiriba tangdulai tadaba phiba masina maram oiraga Naran Konjinda konba mafam singda anauba sahi 2026 ka mari lenana sak sanaba langba yu amadi mayakaba nisa saba thakpa yaroi haina nampal Naran Konjin apunba maira paibi luk ki serol amana haide Naran Konjin mamang lekai community hall da nahan pangthokiba nampal gi general body mi phamna laukiba warep singi matungina athingba si thambani haide Nampal asi Langthapal Kendra Maira Paibi Coordinating Committee amasung Manipur gi imalup singa punna thabak thoram tawminagani matam gi development su nupi lup asina saruk yagani haidi General Body mi phamaduna nauna thaupu na bagi damak President oina Soram Purnima Devi General Secretary oina Thaunaujam Angobi Devi amasung Cashier oina Ningthaujam Sanajaubi Devi amadi atai thaupu gadabi members sing su khalla haidi Myanmar gi mikhal gi mangjawna na border thingjinkhre haidi thas gi kunga nipan da pangthokadoriba Myanmar gi mikhal gi mangjawna na Myanmar authority na laiba adugi mi sing more da sathok sen tawbada athingba thamkhre haidi Myanmar authority na thamkiba athingba sina maram oiraga Myanmar romdagi manama sing amadi atai polam sing yonaba more town da laklamba sing adu lakhidaba na maram oiraga more town da manama sing amata yon khidre haidi 2023 gi May thadagi horakiba irang na maram oiraga Imphal dagi manama sing amadi anau sing pusilak lep krabasu yumlo na balebak Myanmar dagi manama sing amadi matam ya oiba polam sing pusilak tuna yolambane adobu Myanmar gi mikhal na maram oiraga border thingjin khibana tamu town dagi lakada basing lakhidre haidi Meeoi sing na buffer zone lansenduna IED plan tawre haiduna ITLM na sanction kiba khongjangda miyam na mapung phana saru yagidre haidi Meeoi sing bulana uhana palaibak thibani haina nakal amarom da phongdorakle Manipur thokliba conflict asibu laksin na bani haiduna Meeoi amadi Kuki ani gi marakta legak na thamliba buffer zone asibu ikai khumna daba maongda Meeoi sing na haiba buffer zone asibu lansenduna improvised explosive device IED plan tawre haina maral siduna ngarang ITLM na Surachanpur district ki manung sanba ti muljang da sanction kiba sit in protest ki khongjang da Kuki jo miyam na hana gi matawgum saruk yadabadagi mapung phaba amadi mai pakpa khongjang ama oiba ngamkhidre haukiba challiba thasgi kunda Tengnopol district ki manung molnoi Kuki khulda yamna singninga oiba maongda IED ma pokhaibadagi pikliba anga ahum asopa nangkhe thaudo adu thokhraba matung Surachanpur da base toba indigenous tribal leaders forum ITLM na thaudo adubu Meeoi singda taisina na bahonaba oina buffer zone lansinduna Meeoi singna IED plan tawre haina press release sama thoktuna ngarang torbung da sit in protest ki khongjang sangsilagani hana lauthoke adubu ngan khanghaudana chapchaba maram khanghan ba tawdana torbung da pangthokani haina tawramba sit in protest adu ti mojungda ngara ayo pung 13 taba matamdagi hauduna pangthoklagani haina amohana nauna press statement thoki ngara ayo anganbadagi hauduna center amadi state force na Surachanpur district ki maru in sit in protest pangthokadoriba ti moljangda akhanaba section tharang laukhatki ITLM na sinduna ngarang pangthokiba sit in protest ki khongjang adu hanaga yengnarubada miyam saruk yabagi chang aduki matik hanthaki there Meeoi don't cross the buffer zone. Peace cannot exist under Meeoi aggression. Habina singba banners in Tietuna, Pangthokiba sit in protest ki khongjang adu mai pakpangam dana losin kibane. Panbay abdi 2023 May 3 dagi horakiba Manipur conflict asina maram oiduna sanglaba sahi ani makhai hena relic camp singda changjafam lauduna lerakiba torbung dagi IDP khara lega ngachaliba thasigi tara tarukta bayubda hajitki numittumaki numidangda Kuki narco terrorist singna mapangal kanba bomb amadi sophisticated weapons sing sijinaduna atarakam laitana nongmai kapsinduna torbung Meeoi khosingda attack satharakhe hana mangjawnana namthoktuna thamba manba mathangi anganba numit ke ayukta Kuki jo council na Kuki jo miyam taleba separate administration gi demand asi phangdringai Meeoi IDP sing buffer zone da leiba masagi mayumda hazil hanaba lega na lokolak liba khongthang asi Meeoi amadi Kuki jo ani gi marakta pamdaba thodok wathok makhata na thoraknabagi maram oigani haina su press release ama thadorakhiba laikhrabani haidi Nakala marom da Meeoi singbu lana uhana buhanarak palaibak thibani hana phongdorakre thasigi kundung thilpung baroga minini pumangarom tabada Kaksing district ki palelga thangnana leiba Kuki gi khul molnoi da thokiba bom pokhaiba gi thaudo aduna maram oiraga ingna sikna leijariba palel amadi masigi akoibada leiriba miyamda nungaitaba pokhale loinana ahallaman ason ana nupi angang sing amasung micha miyam gi punsida mipaiba pohanduna tangdu leitana leibada apanba pire masigi mathakta thokiba thaudo adubo Meeoi singbu lana uhana buhana ribadu
लाइबक थीबने असिगुमन मिचम मियामदा अकी अखंग पिरक्लिबसिंगी मथक्ता मरी लेनरिबसिंगना अकनबा मिजेंग संगबियो हाइना यूनाइटेड कमिटी पालेलगे कन्वेनर एम जीवन खुयेक पिदुना थादोरप चेरोल अमना फोंदोरक्ले सेपरेट एडमिनिस्ट्रेशन की डिमांड फंगदना फ्री मूवमेंट अमदी रिसेटलमेंट यारोय शांति सु लैरोय हाइना KSRC न फोंदोरक्रे Kuki Human Rights Council KSRC no peace, no resettlement, no popular government, no free movement without separate administration haiba wafam thamlakle KSRC na thadrokpa serol amada Kuki amasung Meitei community anigi marakta thokleba lan asida aikhogi misam miyam kiyaki punsi lan thumang takrai Meeoi lising kiyana mayum thadoktuna lanjenari amadi peripheral da leiba aikhogi miyam aki tuzung ngasi supokle maramasina masigi asuma wayal fangdana kaidonungda santi lak loi hairi KSRC amasung aikhogi miyam gi oinadi separate administration leitana free movement leiroi resettlement yaroi amadi popular government ama semba yaroi haibasi lengdarba phirepni justice dignity amadi separate administration haiba senglaba demand asida karigumba amatada compromise tawroi self determination haibasidagi henba ama Kuki miyam da leite hairi Kuki singi separate administration demand gi matangda center na delay tawduna leiba haibasi India gi minority tribal miyam gi human right khongkau na bane Manipur state force amadi Meitei community gi makhutta aikhogi nungsiraba isa isu isil naukia gi punsi longkhre maramasna achumba wayal amadi achumba hak singa si phangdraba phawba makhata na lantheng sathakigani hairi India government na misimina hena thokpa pamlabadi aikhogi pai pugi lamgi damak aikhogi hakki damak amadi dignity gi damak Kuki Meeoi kia thawai katnaba sem saduna lei maramasna India government na Kuki singi oiba separate administration ama lehanduna matam supagi oiba ingdapa poraknaba chapchaba khongthang ama lokhatkadabani haina su phongdorakle amaramda coordinating committee on Manipur integrity kokomi gi convener khuraijam athawbana ex thadorpa warolda sin Kuki narco terrorist khudimagna makhoi gi agenda ama oiramba separate administration ngasi disubnagi Meeoi khara khakta gi demand oire atai ditumina leikhre wafam ase pankhidre hari ngasi di ginja bozong mathanda asugumba minamba amadi oidaba ethnic propaganda asi lauduna lehore hairiba Meeoi asima kumja 2023 gi May 3 da irang thorokpa hanba numit aduda torbungi centenary gate ni haijaba mafam aduda tire gas tagi ngak thoknaba maida jail tairaga phina mamai tangkhai khumlaga lepkhiba mipum khudimagna okibane ethnic politics ki drama ngasi de aroiba phase lakle ginja matomta ngai hore soirol kya londuna lehori base ginja amasung mahaka loina ba kharana buffer zone gi matang da mari lena da wafam kya phongdoklabasu tasengna di makoi ki claim adu maning mamang hoba claim ama oi habisi makoi masagi Meeoi singna punsi kalhongnaba medical treatment gi damak atopa mafam singda lansili haina su khuraijam athobana phongdorakle amadi ITLF natra Kukizo council oirabasu propaganda asigi marumda leirabade ginja bozong mathantani haiba wafam su thamlakle lambi sembi dabagi mayokta December kungamari dagi Imphal cycle lambi matang kaktana thingjingadori mamang da leiramba lenga amadi hauzik loiriba PR lengakta matam kya gi mamang dagi hauna Imphal cycle lambi paring asi sembi na bahanna na hajarabasu lenga ki nakong da happy daba amadi maikai asong gi miyambu thawoi daba mandama ongda ngasi phawba lambi paring asi pu sembi dana laklaba Imphal cycle road challiba December kungamari dagi hauna matam kaktana thingjilagani haina Imphal cycle road joint development committee ge convener tonjam Somojen phongdokhre wafam ase arang pangai da leiba pangai yang thong youth development association gi office da pangthokpa paw gi mifam amada mahana phongdokhibane Sudan gi Darfur da miyam tinba kaithel da drone attack da yamdrabada Meeoi tara sikre hari Sudan gi North Darfur state da michinba kaithel amada thangju numita drone attack amada Meeoi tara sikre haina nomaijung numita first responders singna phongdorakre laiba asigi atai mafam singda kapna ba kan khalaktuna nomaijung numita laiba asigi kha thangba sarukta langoi chalaba amasung chak tangba thoklaba city Kadugali dagi at workers in puthorokpa takhi 2023 gi April tha dagi Sudan gi army amasung paramilitary rapid support force in kamna duna lakle mugdaba sida Meeoi lising tara hena sikhi amasung Meeoi million tara ni thoirom lanjen re hari malam gi khwaidagi chawba displacement amasung hunger crisis thogale North Darfur emergency room council na haiki thangjunumita RSF na control toba malha town da leba alhara market drone amana attack torokhibani hari Bihar da thana yandu number pamasa halam lehari Bihar gi Madhumani district ki
Laheria Ganja area da mapa macha thangna yaduna halam le haina police na ngarang phongdorakre laikhidraba mapa macha du gi maming Lal Babu Sada sahi yankhai amasung Deepak Sada sahi taramanga kawi haina su makoina phongdorakle Madhubani gi superintendent of police Jogendra Kumar na haiki makoi ani nahanumidang makoi gi yum manakta leiringeda attack taramkhibani makoi khudakta government hospital amada pukhatki adubu ngara ayuk laikhanaba ngamdana sikhi haina mahana phongdorakle SP na haiki thawdosing matangda police na case ama lokhatpaga loinana accused sing adu phanaba special investigation team ama sem le hari Bangladesh the youth leader amasu nongmaina kapselam lahari Bangladesh the mamang sahida Prime Minister Sheikh Hasina gi sarkar intubada mangjil thakiba mahiro leadership gi mathakta mathang attack tawba horokpa oina Muhammad Motaleb Sekdar Kauba youth leader amasu makokta target tawduna nongmai kapsenbada sining sitta natho aure hari mahiro singna lusingba National Citizen Party NCP gi leader oiriba Sekdar bu hatoknaba honadibasi party asimaki leader Sarif Usam Hadi Kauba ama makokta kaptu na hatokibadagi leibasida tension yamna wanglingai talaktane Sekdar ase ngara ayopung 13:45 satpada khulna area da masakhangdaba gunmen singna nongmena kapsilambane ake oi thangba manakongda nongmai maru ama phawdok laga satkhre mahak khudong thinigai oidre haina investigation ge officer in charge Animes Modalna phawdokhe Sekdar ase makok ki CT scan tawnaba diagnostic center amada pukhre thawdosing matangda thijan humjan bagi thabak chathari haina Modalna haike Hindu hatpa amasung boycott India haba slogan ga loinana chatharakiba anti-India protest tapuna Meeoi kunthranithoi sikhibaga loinana Bangladesh nationwide shutdown tawkre hadi caretaker Muhammad Yunus na violence tawdanaba public ta appeal tawri Dipu Charandas hatkhiba adubu condemn tawi hadi mihatpada chenaba protester taramuk Bangladesh police na phare chaira asida Bangladesh labor wing leader Muhammad Motaleb Sikadar makokta nongmaina kaplam lei arubu phibam da leiri hadi masida natana Bangladesh National Party BNP gi leader Belal Hussein gi yumsumai thakre chahi tare tangari bi machanupi maina sakpada sikre Belal amadi atopa macha anina maina 50-60% saktuna laikadari hari